ꯅꯨꯅꯕꯤ ꯄꯨꯈꯝ ꯄꯣꯔꯛ ꯃꯃꯥꯗ ꯃꯥꯛꯀ ꯄꯤꯔꯛꯑꯣ ꯍꯥꯏꯔꯣꯏ ꯀꯥꯏꯅꯤ ꯊꯣꯛꯂꯛꯑꯦꯍꯦ ꯅꯦꯠ ꯆꯥꯗ꯭ꯔꯣ ꯅꯪ ꯑꯣ ꯆꯞꯄꯤꯕ ꯑꯗꯨꯒꯤꯅꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯆꯦꯅ ꯊꯣꯡꯉꯤꯅꯦ ꯑꯣ ꯀꯌꯥꯝ ꯐꯩꯅꯣ ꯀꯩ ꯏꯟꯖꯥꯡ ꯑꯂꯨ ꯉꯥꯟꯖꯜꯂꯤ ꯃꯥꯅꯤꯅꯦ ꯀꯔꯤ ꯑꯉꯥꯡꯁꯤꯡ ꯃꯤꯈꯥ ꯂꯤꯡꯕ ꯆꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯒ ꯅꯨꯡꯗꯥꯡ ꯅꯤꯅꯗꯦꯅꯦ ꯑꯣ ꯃꯝꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯃꯈꯣꯟ ꯃꯤꯕꯨ ꯀꯅꯥꯝ ꯂꯥꯛꯇꯦꯅꯦ ꯆꯤꯟꯗ ꯏꯋꯥꯎ ꯋꯥꯎꯔꯦ ꯏꯕꯦꯝꯃ ꯅꯣꯛꯄꯅ ꯁꯤꯔꯦꯕꯣ ꯕꯦꯝꯆꯥ ꯃꯩꯇꯩ ꯕꯦꯝꯆꯥ ꯐꯥꯔꯁ ꯃꯩꯇꯩ ꯂꯥꯏꯛ ꯐꯥꯔꯁ ꯂꯥꯏꯛ ꯑꯩꯅ ꯄꯤꯔꯕꯤ ꯊꯦꯡꯀ꯭ꯌꯨ ꯗꯣꯟꯆꯥ ꯗꯣꯟꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯪ ꯑꯩꯅꯅꯦ ꯀꯣꯃꯦꯟ ꯍꯜꯂꯛꯇꯦꯅ ꯃꯩꯇꯩ ꯂꯥꯏꯛꯁꯦ ꯔꯟꯖꯤꯇꯥ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯦꯕ ꯑꯩꯈꯣꯏ ꯈꯨꯟ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯊꯣꯛꯏꯕ ꯍꯥꯏ ꯑꯩꯁꯨ ꯂꯥꯛꯆꯔꯦ ꯊꯦꯡꯀ꯭ꯌꯨ ꯗꯥꯔꯖꯦ ꯉꯥꯏꯈꯣ ꯑꯗꯨꯒ ꯁꯣꯝꯗ ꯊꯣꯛꯀꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯃꯥꯏ ꯑꯇꯥ ꯇꯛꯅꯕꯁꯦ ꯄꯨꯔꯛꯑꯣ ꯆꯠꯂꯣ ꯁꯤꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯤ ꯍꯥꯏ ꯇꯥꯗ꯭ꯔꯣ ꯀꯩꯗꯧꯕꯩ ꯅꯤꯕ ꯆꯠꯂꯤꯅꯣ ꯍꯥꯏꯅ ꯕꯦꯝꯆꯥ ꯃꯩꯇꯩ ꯑꯩꯒꯤ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯣꯏ ꯍꯣꯏ ꯗꯣꯟꯆꯥ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯉꯥꯏꯈꯣꯀꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯕꯣꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥ
ꯅꯪꯗꯤ ꯑꯩꯅ ꯀꯣꯃꯦꯟ ꯄꯥꯕ ꯁꯥꯟꯅꯔꯤ ꯅꯪ ꯄꯥꯔꯛꯑꯣ ꯈꯕ꯭ꯔꯥ ꯑꯇꯥ ꯇꯛꯇꯣꯏꯃꯤ ꯔꯣꯖꯤ ꯈꯣꯟꯗ꯭ꯔꯝꯗ ꯑꯥꯔꯖꯦ ꯆꯥꯔꯦ ꯗꯗꯥꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯂꯤꯡꯒꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯑꯩ ꯑꯔꯨꯝ ꯑꯥꯔꯖꯦ ꯅꯥꯎ ꯆꯥꯛ ꯆꯥꯔꯕꯣ ꯈꯣꯏꯔꯝꯖꯔꯤ ꯅꯦꯅꯦꯕꯣ ꯆꯥꯔꯦ ꯍꯧꯖꯤꯛꯇ ꯏꯌꯥꯝꯕꯗꯤ ꯁꯥꯎꯅꯨ ꯅꯨꯡꯁꯤꯕꯤ ꯁꯥꯎꯅ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯁꯥꯎꯅ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯅꯪꯗꯤ ꯇꯞꯅ ꯑꯃꯨꯛ ꯄꯥꯔꯛꯎꯁꯦ ꯏꯆꯦ ꯕꯤꯖꯤꯌꯥꯅ ꯂꯥꯏꯟ ꯊꯥꯔ ꯐꯣꯟ ꯇꯧꯁꯟꯗꯅ ꯁꯥꯎꯟ ꯇꯞꯈ꯭ꯔꯦꯅꯦꯁꯦ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯑꯩ ꯆꯥꯗ꯭ꯔꯤ ꯅꯤꯅꯦ ꯁꯥꯎꯅꯨ ꯅꯨꯡꯁꯤꯕꯤ ꯁꯥꯎꯟ ꯂꯥꯛꯇꯦ ꯁꯥꯎꯟ ꯂꯥꯛꯑꯕ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯏꯀꯨꯕꯣꯛ ꯅꯉꯣꯟ ꯁꯦ ꯂꯣꯏ ꯆꯪꯈ꯭ꯔꯅꯤꯅꯦ ꯁꯥꯎꯟ ꯂꯥꯛꯑꯕ ꯌꯦꯡꯉꯨꯗꯣ ꯁꯥꯎꯅꯨ ꯅꯨꯡꯁꯤꯕꯤ ꯑꯥꯔꯖꯦ ꯏꯌꯥꯝꯕ ꯈꯣꯏꯔꯝꯖꯔꯤ ꯄꯇꯣ ꯀꯔꯤ ꯀꯩꯅꯣ ꯋꯥꯇꯤꯟ ꯁꯦ ꯂꯩꯔꯝꯒꯅꯤꯅꯦ ꯄꯨꯔꯛꯑꯣ ꯍꯥꯏꯔꯣ ꯁꯥꯎꯟ ꯂꯥꯛꯑꯕ ꯌꯦꯡꯉꯨ ꯑꯩ ꯁꯥꯎꯟ ꯂꯥꯛꯑꯕ ꯌꯥꯁꯤꯅ ꯍꯥꯟꯅ ꯑꯝꯇ ꯌꯦꯠꯄꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯀꯃꯦꯟ ꯄꯥꯔꯛꯀꯦꯗꯣ ꯄꯨꯈꯝ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯎꯆꯣ ꯄꯄꯥꯏ ꯄꯨꯈꯝꯗꯣ ꯄꯨꯔꯛꯎꯆꯣ ꯁꯥꯎꯟ ꯂꯥꯛꯑꯕ ꯌꯦꯡꯉꯣ ꯍꯥ ꯅꯨꯡꯁꯤꯕꯤ ꯔꯣꯖꯤ ꯁꯥꯎꯟ ꯂꯥꯛꯇꯦ ꯔꯣꯖꯤ ꯈꯣꯡꯗ꯭ꯔꯝ ꯕ꯭ꯂꯣꯛ ꯆꯦ ꯕꯣꯕꯤ ꯍꯦꯔꯣꯅꯤ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯀꯥꯏꯗꯦ ꯍꯦꯔꯣꯅꯤ ꯃꯥꯟꯕ ꯁꯣꯝꯗ ꯅꯥꯟꯅ ꯇꯪ ꯆꯥ ꯌꯥꯗꯅ ꯃꯌꯥꯡ ꯀꯪꯖꯜꯂꯤꯁꯤꯕꯨ ꯍꯅꯨ ꯍꯦꯛ ꯅꯪꯕꯨ ꯅꯦꯅꯦ ꯕ꯭ꯂꯣꯛ ꯑꯣ ꯁꯥꯎꯟ ꯅꯨꯡꯁꯤꯕꯤ ꯑꯩ ꯇꯔꯪ ꯄꯥꯏꯕꯤ ꯁꯥꯎꯟ ꯌꯥꯗ꯭ꯔꯦ ꯑꯥꯔꯖꯦ ꯃꯩꯇꯩ ꯃꯆꯥ ꯃꯎ ꯈꯣꯏꯔꯝꯖꯔꯤ ꯁꯥꯎꯟ ꯌꯥꯔꯕ ꯌꯦꯡꯉꯣꯃꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯦ ꯇꯥꯗ꯭ꯔꯣ ꯑꯁꯦꯡꯕꯩꯅꯤꯅꯦ ꯔꯣꯖꯤ ꯈꯣꯟꯗ꯭ꯔꯝ ꯆꯨꯝꯃꯤ ꯗꯥ ꯊꯣꯏꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯕꯦꯝꯆꯥ ꯕꯦꯝꯆꯥ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯦ ꯌꯦꯡꯉꯨꯗꯣ ꯂꯩꯐꯨꯟꯗꯅ ꯇꯧꯔꯤꯅꯤ ꯃꯥꯛꯁ ꯎꯞꯇ ꯌꯥꯔꯔꯣꯏ ꯁꯥꯎꯟ ꯌꯥꯔꯕ ꯌꯦꯡꯉꯨꯅꯦ ꯁꯥꯎꯟ ꯂꯣꯏ ꯌꯥꯔꯦ ꯌꯥꯔꯕ ꯑꯝꯇ ꯌꯥꯔꯦ ꯄꯤꯔꯛꯎꯕ ꯄ꯭ꯂꯤꯁ ꯌꯥꯔꯦ ꯍꯧꯖꯤꯛ ꯌꯥꯔꯕꯣ ꯁꯥꯎꯟ ꯌꯥꯔꯦ ꯀꯩꯅꯣ ꯌꯥꯔꯦ ꯄ꯭ꯔꯤꯟꯁ ꯕ꯭ꯂꯣꯒꯔ ꯑꯁ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯂꯥꯛꯑꯦꯍꯦ ꯄ꯭ꯔꯤꯟꯁ ꯍꯣꯏ ꯏꯆꯦ ꯑꯅꯤ ꯂꯩꯔꯝꯂꯦ ꯄ꯭ꯔꯤꯟꯁ ꯍꯣꯏ ꯍꯣꯏ ꯄ꯭ꯔꯤꯟꯁ ꯁꯪꯕꯗ ꯁꯨꯝ ꯀꯣꯜ ꯇꯧꯔꯛꯑꯣꯀꯣ ꯆꯤꯆꯦ ꯁꯪꯗꯕꯩ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯤ ꯋꯥꯔꯧꯅꯨ ꯅꯪ ꯈꯪꯉꯣꯏ ꯍꯦꯔꯣꯅꯤꯗꯣ ꯀꯣꯟꯅ ꯃꯥꯜꯂꯣ ꯁꯥꯎꯟ ꯂꯥꯛꯇꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯁꯦ ꯅꯣꯛꯄꯅ ꯁꯤꯅꯤꯕꯣ ꯃꯅꯤꯄꯨꯔꯒꯤꯗꯨꯅꯤ ꯏꯃꯥ ꯊꯣꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯨꯔꯣ ꯀꯥꯏ ꯏꯆꯥ ꯅꯨꯄꯤꯁꯦ ꯍꯪꯉꯤꯁꯦ ꯈꯪꯉꯦꯅ ꯅꯪ ꯊꯣꯏꯕ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯅꯪ ꯏꯆꯥꯅꯤꯄꯥꯅ ꯅꯪꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔ ꯕꯣꯕꯤ ꯑꯥ ꯆꯪꯉꯃꯨ ꯆꯥ ꯊꯛꯈꯤꯁꯦꯅ ꯍꯜꯂꯛꯄꯗ ꯏꯆꯥ ꯅꯤꯄꯥꯗ ꯃꯥ ꯍꯥꯏꯅꯤ ꯃꯃꯥ ꯅꯪ ꯕꯣꯕꯤ ꯍꯣꯏ ꯆꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅꯦ ꯑꯗꯨ ꯃꯣꯏꯁꯦ ꯂꯣꯏ ꯈꯪꯉꯦ ꯅꯪꯕꯨ ꯏꯆꯥ ꯅꯨꯨꯄꯤꯒꯤꯅ ꯍꯥꯏ ꯏꯕꯦꯝꯃ ꯃꯃꯥ ꯎꯔꯕꯁꯤꯔꯣ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯅꯟꯗꯤꯇꯥꯔꯣ ꯀꯥꯏ ꯊꯣꯏꯕꯔꯥ ꯀꯥꯏ ꯏꯕꯦꯝꯃ ꯃꯣꯏ ꯂꯣꯏ ꯈꯪꯉꯤꯅꯦ ꯑꯥ ꯅꯦꯅꯦꯕ꯭ꯂꯣꯛ ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯌꯥꯝ ꯐꯖꯩ ꯉꯁꯤ ꯄꯨꯔꯅꯤꯃꯥꯅꯤꯗꯨꯅ ꯐꯖꯩ ꯂꯣꯏꯁꯜꯂꯣꯏꯗ ꯍꯥꯄꯛꯀꯅꯨ ꯂꯣꯏꯅ ꯑꯇꯥꯗꯣ ꯔꯣꯖꯤ ꯈꯣꯟꯖꯥꯝ ꯕ꯭ꯂꯣꯛꯁ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯄ꯭ꯂꯤꯁ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯥꯔꯖꯦ ꯃꯩꯇꯩ ꯍꯦ ꯕꯣꯕꯤ ꯅꯨꯡꯗꯥꯡ ꯇꯟ ꯆꯥꯕ꯭ꯔꯥ ꯅꯪꯕꯨ ꯇꯟ ꯄꯨꯟꯖꯥ ꯆꯥꯗꯦꯗ ꯃꯩꯇꯩ ꯅꯟꯗꯤ ꯆꯥꯛ ꯉꯁꯥꯏ ꯅꯣꯡ ꯆꯥꯗ꯭ꯔꯤꯕꯣ ꯐꯥꯗꯣꯛꯇꯤꯅꯦ ꯆꯥꯗ꯭ꯔꯤ ꯃꯤ ꯃꯌꯥꯝ ꯏꯆꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯦ ꯇꯟ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯥꯒꯤ ꯍꯧꯕꯤꯔꯤꯕ ꯈꯪꯉꯕ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯇꯟ ꯁꯥꯃꯨꯃ ꯆꯥꯕ ꯁꯥꯑꯣꯟ ꯌꯥꯗꯦ ꯌꯥꯗꯦ ꯑꯩꯒꯤꯗꯤ ꯌꯥꯗ꯭ꯔꯕꯅꯦ ꯁꯥꯎꯟꯁꯤꯕꯨ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦ ꯆꯦ ꯕꯣꯕꯤ ꯗꯨ ꯂꯥꯛꯀꯗꯨ ꯉꯥꯏꯈꯣꯗ ꯁꯥꯎꯟ ꯌꯥꯗꯦ ꯀꯩꯅꯣ ꯁꯥꯎꯟ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯁꯥꯎꯟꯁꯦ ꯆꯦ ꯕꯣꯕꯤ ꯁꯥꯎꯟ ꯊꯣꯏꯕꯅꯁꯨ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯁꯥꯎꯟ ꯌꯥꯗꯦ ꯁꯥꯎꯟ ꯌꯥꯗꯦ ꯇꯝꯃ ꯍꯥꯏꯔꯤꯁꯦ ꯅꯪꯕꯣ ꯇꯥꯔꯕ ꯌꯦꯡꯉꯨꯁꯦ ꯑꯩꯗꯤ ꯇꯥꯏꯅꯦ
ꯆꯥꯔꯄꯁꯦ ꯄ꯭ꯔꯤꯟꯁ ꯆꯦꯅꯦꯜ ꯌꯥꯎꯗꯕ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯊꯥꯖꯤꯟꯒꯅꯨ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯧꯖꯤꯛ ꯍꯣꯠꯅꯕꯗ ꯃꯦꯝꯆꯥ ꯇꯥꯏ ꯈꯔꯗꯤ ꯑꯣ ꯁꯥꯎꯅꯁꯤꯕꯤ ꯅꯟꯗꯅꯤ ꯁꯥꯎꯅ ꯌꯥꯗꯦ ꯍꯧꯅꯁꯤ ꯁꯥꯎꯅ ꯌꯥꯗꯦ ꯑꯥꯔꯖꯦ ꯃꯩꯇꯩꯄꯣ ꯅꯤꯅꯤ ꯅꯪ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯕꯔꯥ ꯅꯦꯅꯤ ꯀꯥꯔꯖꯦꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯣ ꯑꯩꯈꯣꯏ ꯌꯦꯡꯉꯒꯦ ꯑꯖꯦ ꯃꯩꯇꯩ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯆꯥꯛ ꯈꯣꯏꯔꯝꯖꯔꯤ ꯍꯥꯎ ꯁꯥꯎꯅ ꯁꯥꯎꯅ ꯌꯥꯗꯦ ꯄ꯭ꯂꯤꯁ ꯑꯣ ꯕꯤꯖꯤ ꯂꯥꯏꯐ ꯑꯩꯗꯤ ꯑꯃ ꯑꯦꯀꯥꯎꯟꯗ ꯐꯣꯠꯇ꯭ꯔꯣ ꯑꯃ ꯆꯦꯅꯦꯜ ꯑꯣꯟꯂꯦ ꯑꯖꯦ ꯍꯦꯄꯤ ꯍꯣꯂꯤ ꯃꯩꯇꯩ ꯀꯔꯤꯅꯣ ꯕꯦꯝꯆꯥ ꯃꯩꯇꯩ ꯍꯩꯇꯦ ꯑꯥꯔꯖꯦ ꯃꯩꯇꯩ ꯏꯌꯥꯝꯕ ꯐꯦꯁꯕꯨꯛꯒ ꯁꯥꯎꯟ ꯇꯥꯏꯌꯦ ꯉꯁꯥꯏꯗꯒꯤ ꯆꯠꯂꯣꯁꯤ ꯊꯣꯏꯕ ꯅꯥꯀꯣꯛꯇꯧ ꯂꯩꯔꯅꯤ ꯐꯨ ꯁꯤꯔꯣꯏꯗꯧꯕ ꯌꯦꯡꯉꯨ ꯃꯤ ꯁꯥꯎꯟ ꯇꯥꯏ ꯍꯥꯏꯁꯤꯗꯤꯅ ꯑꯗꯨꯅꯦ ꯊꯣꯏꯕ ꯅꯥꯇꯣꯛ ꯇꯥ ꯂꯩꯔꯝꯅꯤ ꯌꯦꯡꯉꯣ ꯂꯥꯎꯔꯛꯅꯕ ꯑꯩ ꯅꯥꯎꯃ ꯅꯨꯡꯁꯤꯕꯤ ꯑꯩ ꯂꯩꯒꯨꯝꯅ ꯇꯥꯔꯦ ꯁꯥꯎꯟꯁꯦ ꯄ꯭ꯔꯤꯟꯁ ꯁꯥꯎꯟ ꯌꯥꯗꯦ ꯅꯥꯀꯣꯛ ꯇꯧꯔꯤꯃꯤ ꯑꯔꯖꯦ ꯃꯩꯇꯩꯕꯣ ꯂꯩꯁꯥꯕꯤ ꯅꯪ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇ꯭ꯔꯥ ꯁꯥꯎꯑꯣꯟ ꯌꯥꯗꯦ ꯑꯪꯀ ꯃꯨꯊꯣꯏꯕꯅ ꯁꯥꯎꯑꯣꯟ ꯌꯥꯗꯦ ꯍꯥꯏꯈꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯄꯤ ꯍꯣꯂꯤ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯑꯩꯅꯅꯦ ꯑꯔꯖꯦ ꯃꯩꯇꯩ ꯊꯥꯗꯣꯔꯤꯃꯤ ꯅꯪ ꯂꯩꯁꯥꯕꯤ ꯅꯪ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇꯦ ꯃꯩꯇꯩ ꯁꯥꯎꯑꯣꯟ ꯆꯥꯛ ꯌꯥꯗꯦ ꯆꯥꯗꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯦ ꯇꯟ ꯍꯧꯕ ꯂꯣꯏꯔ ꯆꯥꯅꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯁꯥꯎꯑꯣꯟ ꯌꯥꯗꯦ ꯍꯟꯗꯛ ꯂꯥꯛꯑꯝꯃ ꯄꯩꯁꯥ ꯆꯠꯈꯤꯅꯦ ꯆꯠꯈꯔꯦ ꯍꯟꯗꯛ ꯃꯥꯏ ꯁꯅꯥ ꯐꯪꯅꯩ ꯍꯟꯗꯛ ꯂꯥꯛꯄ ꯅꯖ ꯅꯪꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯌꯨꯝꯗꯒ ꯐꯨꯔꯛꯑꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯅꯥꯇꯣꯟ ꯇꯧꯁꯟꯅꯩꯁꯦ ꯌꯦꯡꯉꯨ ꯐꯨꯔꯛꯑꯅꯤ ꯅꯣꯛꯁꯟꯅꯔꯛꯏꯁꯦ ꯌꯦꯡꯉꯨ ꯏꯁꯤꯡ ꯃꯩ ꯊꯣꯛꯇꯣꯔꯤ ꯑꯃꯨꯛ ꯃꯥ ꯅꯨꯡꯁꯤꯕꯤ ꯑꯣ ꯇꯥꯔꯦ ꯍꯧꯖꯤꯛꯇ ꯀꯅꯥ ꯀꯅꯥ ꯒ꯭ꯔꯨꯞ ꯂꯩꯅꯕ ꯊꯣꯏꯕꯁꯦ ꯁꯤ ꯀꯩꯅꯣꯅꯦ ꯇꯥꯔꯦ ꯑꯃꯨꯛꯀ ꯁꯥꯎꯑꯣꯟ ꯌꯥꯗꯦ ꯍꯥꯏꯔꯛꯏꯁꯦ ꯌꯦꯡꯉꯨ ꯑꯩ ꯆꯤꯆꯦ ꯕꯤꯖꯣꯌꯥ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯜꯂꯝꯃꯕꯅꯤꯅ ꯅꯪ ꯅꯤꯇꯥꯅ ꯉꯥꯡꯉꯤꯗꯣ ꯀꯟꯅ ꯇꯥꯗ꯭ꯔꯦ ꯑꯩꯗꯤ ꯄ꯭ꯔꯤꯟꯁ ꯕ꯭ꯂꯣꯒꯔ ꯊꯣꯏꯕ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯊꯣꯏꯕꯅ ꯃꯣꯕꯥꯏꯜ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯑꯥꯏꯐꯣꯟ ꯑꯃ ꯂꯩꯔꯣ ꯍꯥꯏꯔꯛꯏꯅꯦꯗꯣ ꯅꯠꯇ꯭ꯔ ꯄ꯭ꯔꯤꯟꯁ ꯆꯤꯡꯁꯜꯂꯨ ꯈꯔ ꯉꯁꯥꯏꯗꯩ ꯆꯤꯡꯁꯜꯂꯨ ꯍꯥꯏꯅ ꯍꯥꯏꯅꯤ ꯃꯉꯣꯟꯗ ꯑꯩꯅ ꯆꯤꯡꯁꯤꯜꯂꯨ ꯍꯥꯏꯅ ꯑꯗꯩ ꯀꯂꯛꯇꯣꯏꯕ ꯅꯤꯅꯦꯕ꯭ꯂꯣ ꯍꯥꯏꯅꯦ ꯁꯤꯝꯄꯜꯗꯣ ꯑꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯑꯣꯡ ꯏꯁꯇꯦꯞꯇꯣ ꯍꯩꯇꯦ ꯍꯩꯅꯦ ꯁꯤꯝꯄꯜ ꯑꯣꯏꯔꯁꯨ ꯃꯑꯣꯡꯗꯣ ꯍꯩꯇꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯑꯥꯔꯖꯦ ꯑꯩ ꯆꯥꯛ ꯆꯥꯗꯔꯤ ꯊꯣꯡꯉꯤ ꯏꯔꯣꯟꯕꯅꯤ ꯑꯥꯔꯖꯦ ꯑꯥꯔꯖꯦ ꯑꯩ ꯆꯥꯛ ꯆꯥꯗꯔꯤ ꯊꯣꯡꯉꯤ ꯏꯔꯣꯟꯕꯅꯤ ꯑꯥꯔꯖꯦ ꯑꯔꯨꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯕ ꯗꯥ ꯑꯥꯔꯖꯦ ꯑꯔꯨꯝ ꯍꯧꯋꯤꯗꯣ ꯃꯌꯥꯝ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯄꯨꯝꯅꯃꯛ ꯊꯥꯖꯤꯜꯂꯣ ꯍꯦꯄꯤ ꯍꯣꯂꯤ ꯍꯦꯄꯤ ꯐꯕꯅꯤꯀꯣ ꯍꯣꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯦꯝꯆꯥ ꯃꯩꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯄꯤ ꯍꯣꯂꯤ ꯑꯥꯏꯐꯣꯟ ꯄ꯭ꯂꯁꯅꯤ ꯄꯥꯏꯔꯤꯁꯦ ꯄ꯭ꯂꯥꯁ ꯅꯠꯇꯦ ꯄ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯄꯥꯏꯁꯜꯂꯣ ꯅꯨꯡꯁꯤꯕꯤ ꯄ꯭ꯔꯤꯟꯁ ꯕ꯭ꯂꯣꯀꯔ ꯑꯥꯏꯐꯣꯟ ꯄ꯭ꯂꯁꯅꯤ ꯄꯥꯏꯔꯤꯁꯦ ꯉꯥꯡꯕꯤꯌꯨ ꯎꯝ ꯃꯦꯝꯆꯥ ꯃꯩꯇꯩ ꯂꯥꯛꯑꯣꯏ ꯇꯜꯂꯤ ꯗꯔꯀꯥꯔ ꯂꯥꯛꯅꯤꯡꯗꯦ ꯍꯩꯃꯥ ꯀꯔꯤ ꯋꯥꯇꯥꯅꯣꯅꯦ ꯗꯣꯟꯆꯥ ꯅꯪꯅ ꯁꯤꯜꯆꯔꯒꯤ ꯆꯥꯛ ꯆꯥꯅ ꯆꯥꯎꯈ꯭ꯔ ꯒꯨꯍꯥꯇꯤ ꯋꯥꯉꯥꯡ ꯉꯥꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯂꯥꯏꯚ ꯊꯥꯅꯤ ꯄ꯭ꯂꯤꯁ ꯑꯩ ꯁꯪꯉꯒꯗꯤ ꯆꯪꯉꯛꯀꯦꯀꯣ ꯅꯪꯅ ꯊꯦꯡꯅ ꯊꯥꯕꯅꯤꯅ ꯑꯩꯁꯦ ꯇꯨꯝꯈꯤꯕꯅ ꯍꯥꯜꯂꯦ ꯉꯁꯤꯗꯤ ꯁꯤꯌꯣꯔ ꯑꯩ ꯆꯪꯉꯛꯀꯦ ꯐꯣꯟ ꯇꯧꯔꯛꯎ ꯕꯣꯕꯤ ꯅꯪ ꯈꯔ ꯁꯨꯝ ꯄꯥꯎ ꯈꯨꯝꯕ꯭ꯔꯥ ꯍꯦꯟꯅ ꯆꯥꯛ ꯆꯥꯕꯩ ꯀꯩꯅꯣ ꯇꯧꯔꯤ ꯅꯪ ꯑꯗꯨꯝ ꯄꯥꯔꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯣꯏꯔꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤ ꯍꯥꯎ ꯑꯥꯔꯖꯦ ꯃꯩꯇꯩ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦ ꯉꯁꯤ ꯍꯥꯎꯔꯅꯤ ꯁꯣꯅꯥꯖꯕꯤ ꯑꯩ ꯗꯤꯌꯔ ꯗꯦ ꯁꯨꯇꯤ ꯂꯧꯔꯦ ꯑꯩ 3 ꯗꯦ ꯁꯨꯇꯤ ꯂꯧꯔꯅꯤ ꯍꯌꯦꯡꯗꯒꯤ ꯀꯅꯥꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯩ ꯋꯥꯔꯧꯒꯅꯨ ꯌꯥꯔꯦ ꯊꯣꯏꯕꯅ ꯌꯦꯡꯗꯣꯏ ꯚꯤꯗꯤꯑꯣꯁꯦ ꯀꯅꯥꯏ ꯑꯩ ꯀꯣꯃꯦꯟ ꯔꯤꯗ ꯇꯧꯔꯛꯇ꯭ꯔꯦ ꯈꯔ ꯃꯊꯛ ꯆꯦꯟꯈꯠꯈ꯭ꯔꯕ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯆꯦꯗꯤ ꯆꯦꯟꯈꯠꯇꯕꯅꯤꯗ ꯄ꯭ꯔꯦꯟꯁ ꯅꯪ ꯂꯥꯏꯚ ꯊꯥꯕꯗꯣ ꯆꯪꯉꯛꯀꯅꯤꯕ ꯄ꯭ꯔꯤꯟꯁ ꯕ꯭ꯂꯣꯒꯔ ꯇꯜꯂꯦ ꯂꯦꯐ ꯑꯣꯏꯔꯒꯦ ꯂꯦꯐ ꯑꯣꯏꯅꯨꯍꯦ ꯄ꯭ꯔꯤꯟꯁ ꯀꯩꯒꯤ ꯂꯦꯐ ꯑꯣꯏꯗꯣꯏꯅꯣ ꯉꯥꯎꯔꯕ ꯅꯪꯕꯨ ꯅꯪ ꯀꯃꯦꯟ ꯄꯨꯝꯅꯃꯛ ꯆꯥꯔꯒ ꯄꯥꯏꯁꯤꯗꯤ ꯄꯦꯟꯖꯩ ꯍꯣꯏ ꯍꯥꯎꯔꯅꯤ ꯑꯥꯔꯖꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯍꯣꯏ ꯍꯥꯎꯔꯅꯤ ꯑꯥꯔꯖꯦ ꯅꯍꯥꯟ ꯅꯨꯡꯗꯥꯡ ꯕꯣꯕꯤꯒ ꯑꯩꯒ ꯖꯣꯏꯟ ꯂꯥꯏꯐ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯣ ꯑꯩ ꯆꯪꯉꯛꯇ꯭ꯔꯦꯅꯦ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯗꯅꯦ ꯑꯩꯁ ꯅꯨꯡꯉꯥꯏꯌꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯌꯨ ꯄ꯭ꯂꯤꯖ ꯅꯨꯡꯉꯥꯏꯒꯗꯅꯤ ꯆꯥꯕꯗꯤ ꯌꯥꯗꯦꯕ ꯔꯅꯤꯇꯥ ꯅꯪ ꯑꯃꯨꯛ ꯄꯥꯔꯛꯑꯣ ꯈꯪꯕ꯭ꯔꯥ ꯄ꯭ꯔꯤꯟꯁꯀꯤ ꯃꯈꯥꯁꯦ ꯑꯩ ꯀꯟꯅ ꯇꯛꯈꯤꯒꯦꯀꯣ ꯁꯥꯃꯨ ꯃꯥ ꯅꯨꯡꯁꯤꯕꯤ ꯅ꯭ꯌꯨ ꯍꯥꯏꯈꯔꯦ ꯕꯦꯝꯆꯥ ꯃꯩꯇꯩ ꯍꯥ ꯍꯥ ꯍꯥꯏꯅ ꯅꯣꯛꯈꯔꯦ
ꯆꯥꯔꯒ ꯄꯦꯟꯖꯩ ꯄ꯭ꯔꯤꯟꯁ ꯃꯈꯣꯜ ꯍꯧꯅꯕ ꯍꯣꯠꯅꯖꯒꯦ ꯊꯃꯣꯃꯥ ꯅꯨꯡꯁꯤꯕꯤ ꯑꯩ ꯅ꯭ꯌꯨ ꯀꯦꯃꯦꯔꯥꯅꯤ ꯇꯧꯔꯣ ꯇꯧꯔꯣ ꯄ꯭ꯂꯤꯁ ꯆꯦ ꯀꯩꯅꯣ ꯑꯦꯁ ꯀꯨꯃꯟ ꯆꯅꯨ ꯂꯥꯛꯑꯦ ꯇꯧꯗ꯭ꯔꯕꯣ ꯑꯗꯨꯒ ꯄꯨꯖꯥ ꯃꯌꯥꯝ ꯇꯧꯗ꯭ꯔꯣ ꯅꯪ ꯅꯤꯅꯤ ꯐꯪꯉꯦ ꯍꯦꯛꯇ ꯂꯥꯛꯑꯣꯅꯦ ꯏꯅꯛ ꯅꯛꯄꯅꯤ ꯁꯤꯜꯆꯔꯗꯒꯤ ꯑꯩꯈꯣꯏ ꯂꯃꯒ꯭ꯔꯥꯝꯁꯦ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣꯀꯔ ꯆꯦ ꯕꯣꯕꯤ 10:30 ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯥꯟꯗ ꯀꯩꯅꯣꯗ ꯃꯌꯨꯝ ꯄꯥꯟꯕꯗꯣ ꯂꯨꯔꯣꯝꯗ ꯑꯦꯁ ꯀꯨꯃꯟ ꯁꯤꯁꯇꯔ ꯋꯦꯜꯀꯝ ꯀꯩꯅꯣꯗꯣ ꯄꯥꯃꯦꯟꯇ ꯅꯤꯅꯤ ꯕꯤꯈꯥ ꯇꯟ ꯀꯌꯥ ꯆꯥ ꯉꯝꯒꯅꯤ ꯅꯤꯗꯣꯏꯔꯣ ꯅꯤꯔꯣꯏꯗ ꯀꯥꯏꯗꯩꯅꯣ ꯕꯤꯈꯥꯒ ꯎꯝ ꯑꯖꯦ ꯃꯩꯇꯩ ꯕ꯭ꯔꯣ ꯊꯦꯡꯛꯁ ꯇꯧꯔꯛꯀꯦ ꯄ꯭ꯔꯤꯟꯁ ꯅꯣꯏ ꯅꯕꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯇꯧꯔꯛꯀꯦ ꯅꯕꯥꯏ ꯐꯣꯟ ꯂꯥꯛꯇ꯭ꯔꯗꯤ ꯊꯃꯣꯃꯥ ꯅꯨꯡꯁꯤꯕꯤ ꯊꯥꯕꯜ ꯌꯦꯡꯉꯨꯒꯦ ꯕꯥꯏ ꯑꯥꯔꯖꯦ ꯃꯩꯇꯩ ꯌꯦꯁ ꯀꯨꯃꯟ ꯁꯤꯁꯇꯔ ꯆꯥꯛ ꯆꯥꯔꯕꯣ ꯅꯤꯅꯤ ꯕ꯭ꯂꯣꯛ ꯃꯍꯥꯄ꯭ꯔꯚꯨ ꯖꯔꯃ ꯀꯤ ꯍꯔꯤ ꯍꯔꯤ ꯕꯣꯂꯥ ꯖय ꯍꯣꯔꯤ ꯀꯃꯦꯟ ꯇꯧꯔꯣ ꯅꯟꯗꯤꯇꯥ ꯃꯤꯒꯖꯦ ꯌꯥꯝ ꯆꯒꯪ ꯉꯥꯡꯉꯛꯇꯦꯅꯦ ꯑꯩꯗꯤ ꯃꯇꯝꯁꯦ ꯐꯔꯛ ꯇꯥꯔꯒ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣꯀꯔ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯑꯣꯏ ꯅꯦꯇꯥ ꯉꯥꯏ ꯃꯈꯣꯟ ꯄꯤꯛꯅ ꯇꯥꯏꯕ ꯑꯦꯁ ꯈꯨꯃꯟ ꯆꯅꯨ ꯑꯦꯁ ꯀꯩꯕ ꯀꯨꯃꯟ ꯍꯥꯏꯁꯦ ꯆꯅꯨ ꯍꯣꯔꯦꯟ ꯆꯥꯛ ꯑꯩꯒꯤ ꯂꯥꯏꯐ ꯆꯥꯔꯕꯣ ꯑꯩꯗꯤ ꯇꯟ 11 ꯅꯟꯗꯤꯇꯥ ꯀꯣꯃꯦꯟ ꯈꯔ ꯄꯥꯔꯛꯎꯅꯦ ꯑꯩ ꯇꯟ ꯇꯛꯏꯅꯦ ꯋꯥ ꯉꯥꯡꯉꯤꯁꯦ ꯇꯞꯄꯅ ꯑꯃꯨꯛ ꯇꯥꯟꯅꯗꯦ ꯃꯣꯏ 11:30 ꯇꯨ ꯒꯦꯠ ꯕꯤꯐꯥ ꯍꯥꯏꯕꯅꯤ ꯄ꯭ꯔꯤꯟꯁꯇ ꯉꯝꯃꯔꯣꯏ ꯆꯦ ꯑꯦꯛꯖꯥꯝ ꯌꯦꯁ ꯀꯨꯃꯟ ꯊꯦꯡꯉꯅꯤꯕ ꯂꯥꯏꯐ ꯂꯥꯛꯂꯣꯏꯀꯣ ꯉꯁꯤ ꯅꯠꯇꯦ ꯑꯩꯒꯤ ꯅꯥꯔꯤꯈꯩ ꯑꯖꯦ ꯃꯩꯇꯩ ꯕ꯭ꯔꯣ ꯃꯁꯥ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯑꯩꯗꯤ ꯇꯧꯅꯨꯅꯦ ꯐꯨꯗꯣꯔꯦ ꯑꯩꯅ ꯇꯧꯅꯨꯅꯦ ꯗꯦꯝꯆꯥ ꯃꯩꯇꯩ ꯅꯣꯏ ꯑꯅꯤ ꯀꯃꯦꯟ ꯄꯥꯕ ꯈꯔ ꯁꯣꯜꯂꯦ ꯅꯪ ꯑꯝꯇ ꯄꯥꯎ ꯑꯩ ꯂꯥꯏꯐ ꯊꯥꯏꯁꯦ ꯀꯅꯥꯅꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇ ꯇꯧꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯤꯁꯤꯕꯨ ꯃꯤ 3 ꯈꯛꯇꯪ ꯂꯩꯅꯦ ꯃꯤ 3 ꯈꯛꯇꯪꯗꯤ ꯂꯩꯐꯝꯗꯤ ꯊꯣꯛꯇꯕꯅꯤꯅꯦ ꯃꯤ ꯑꯅꯤ ꯂꯩꯇ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯔꯣꯃꯤꯇꯥꯅ ꯀꯃꯦꯟ ꯄꯥꯔꯝꯃꯤꯗꯣ ꯇꯨꯝꯃꯝꯃꯅꯤ ꯅꯪꯗꯤ ꯄ꯭ꯔꯤꯟꯁꯀ ꯑꯣꯏꯅ ꯇꯧꯔꯅꯤ ꯃꯃꯥꯏ ꯇꯨꯝꯅꯤꯡꯉꯦꯕ ꯑꯩꯁꯨ ꯏꯔꯨꯕ ꯀꯔꯤꯒ ꯆꯥꯗꯣꯏꯅꯣ ꯆꯥꯒ ꯍꯥꯏꯔꯣ ꯆꯥꯁꯜꯂꯨꯔꯁꯦ 19 ꯈꯛꯇꯪ ꯉꯥꯏꯈꯔꯦꯅꯦ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦ
Mama, saya mini atas kayu. Nita ka daro ka na khone ma comment pa na mai join tara ma na mu lei thong na lai thui chi wa kali mina chi wa ata se ta na ba da na ba da chong ata se na ba da chong ata kam ning ka ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯛ ꯊꯥꯖꯤꯜꯂꯛꯇꯅ kam ning ba ta ꯁꯤꯒ ꯐꯨꯠꯂꯝꯃꯤꯔꯣ ꯃꯥꯏꯁꯦ ꯍꯟꯗꯛ ꯁꯤꯒ ꯐꯨꯠꯂꯤꯔꯣ Nana ꯏꯔꯨꯖꯕꯗꯤ ꯏꯃꯥꯟꯅꯕꯤ ꯃꯥꯁꯨ ꯑꯅꯧꯕ ꯆꯦꯅꯦꯜ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩ ꯇꯧꯔꯤꯕꯅꯣ ꯅꯪ ꯑꯩ ꯀꯟ ꯇꯩꯕ ꯅꯟꯗꯤꯇꯥ ꯅꯪ ꯀꯃꯦꯟ ꯄꯥꯔꯧꯅꯦ ꯊꯣꯏꯕ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯃꯤꯉꯣꯟꯗ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯌꯨꯅꯦ ꯅꯪꯕꯨ ꯂꯤꯡꯛꯇꯣ ꯑꯩꯅ ꯀꯃꯦꯟ ꯄꯥꯔꯦ ꯋꯥꯔꯧꯅꯨꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯟꯗꯤꯇꯥ ꯖꯣꯏꯟ ꯇꯧꯔꯤꯅꯤ ꯀꯃꯦꯟ ꯄꯥꯔꯛꯅꯕ ꯍꯥꯏꯅ ꯆꯅꯨ ꯀꯣꯟꯊꯧ ꯀꯩ ꯕꯣꯕꯤ ꯃꯆꯥ ꯃꯆꯥꯗꯣ ꯃꯆꯥ ꯃꯆꯥ ꯆꯥꯅꯤꯡꯗ꯭ꯔꯣ ꯑꯣ ꯉꯁꯤ ꯗꯦꯜꯂꯤꯗ ꯊꯥꯕꯜ ꯇꯧꯅ ꯃꯥꯜꯂꯦ ꯌꯥꯝꯅ ꯇꯧꯕꯗꯣ ꯊꯨꯒꯥꯏꯔꯨꯔꯅꯣ ꯍꯥꯏꯕ ꯑꯣ ꯑꯩ ꯊꯝꯃꯒꯦ ꯀꯔꯦꯟ ꯂꯥꯛꯑꯒ ꯑꯣꯏꯅ ꯊꯥꯔꯒꯦꯀꯣ ꯀꯥꯃꯨ ꯍꯣꯔꯦꯟ ꯊꯝꯃꯨꯅꯣ ꯃꯩ ꯄꯨꯡ ꯃꯥꯄꯟ ꯂꯩꯒꯦ ꯍꯦꯟꯗꯣꯏꯔꯀꯥꯟ ꯊꯥꯅꯕ ꯃꯩ ꯆꯠꯈ꯭ꯔꯦ ꯎꯔꯔꯣꯏ ꯑꯩ ꯂꯣꯏꯁꯜꯂꯒꯦꯀꯣ ꯃꯩ ꯆꯠꯈ꯭ꯔꯦ ꯎꯔꯔꯣꯏ ꯇꯟꯖꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ